mayambu kurumjari mayamna yengbiribasi impact TV news ni mayam aigi ming mombi mayamgi mombi ngasi manung hutna hariba thoramsida mayangda ming taminarasi kanone manung hutna hariba se 360-degree analysis ko of news and events. Adu ngasi di Saturday ni na news and events ti khoi tawjadre. Aduna kanone akhoi entertainment noina ko. Masi ngasi chathajare adu ngasi manung hutna gi khoi thoram masibu conduct tawigedaba ras nongthomam su lengsin duna lebire thagachari. Ani pusu thagachari mayam khurumjari to nibir besen pack news ni ras nongthomba manung hutna hariba 360-degree analysis of news and events ta mayam taram nokchari. Miyo kuba kunam ni nungaiba muk awaba muk jail sida yuhar hakibana Manipuri miyam da awaba kaya pikiba targa su mikup kharta ngor basu momon minok Manipuri miyam da pinu geda makta impact news na ngasi manu hone ki thoram sida Manipur gi miyam bu nohan duna lagliba ko comic artist Nokphade gi artist ani lengsen leire ai mathang introduce tawjage aha makta da koi thangsabam Naobi ni koi iche mongbi sabi ena mayam na khangnariba koi thangsabam Naobi ni taram bokcheri. Welcome to the show. Appreciate you joining. Thank you. Also joining us Sorokhaibam Herojit comic artist Nokphade koi boni saba hair ga sadum khangna ba adu masagi ming da khangbi banati phare Herojit koi Sorokhaibam Herojit bisu taram bokcheri. Welcome to the show. Appreciate you joining too. ngasi gis de koi question natre have tare ngasi gis de koi gi Manipuri miyam da ngak tor basu mongwon mirom ta pir nomgi da matang ngasi gi thorom si gi pandam ni adu Naobi de hojara ge ko Naobi koi tongan ba khonjel maro ina koi gi lila gi nupi artist singi cinema gi miyam sabiri marak sida koi gi maro ina ise mongbi gi sine mayam na pamne ju intro da su to bi kare ise mongbi gi kari set lagi tang maro ina koi mayam na koi request tor kuma tam da Mahabharat ta kunti ga Gandhari ga sana gi lai katpai matang do adugi segment mayam ni am haina de adu mata kitang habi ga sanatun ga khana basum yare yani ai tawjara fan Om Namah Shivaya Om Namah Shivaya Om Namah Yogeshwaraya Gandhari aina nungti numit khudingi puja katpalak jingegi mangoina kana gumbi amana he hurandu puja katlambagi khudam changdam di laise katlam liba potlam sinatak padi laira adon tarabi kana gumbi amani seng thoidring tolasi patra khang Gandhari aigi mangoina na he puja katpase hayengi koronong jada di choiden phabang ngani ngasidi khangani do hai sagani habata khangba ingit khangdaba sa kaidori mandir se sengto o se sibu puja katke nakhoi handokro khangoidrado hayengi numittadi aina ikhutna sem saraga ikhutna sillabadi huran basu phabang ngani tauramli ba thauram siju khangani Om Namah Shivaya Om Namah Shivaya Yogeshwaraya Gandhari aina laktinegi mangoina ne he puja katlami base nangoire khangani ngai ko kunti hai huranbi nangna nasim aigi mangoina na siba puja katlam basai nang khangoidra mapham asidi laira adon tarabigi lai katpham nate chalo nang na siba puja kat ke harabadi nungti gi kat kera nubin chupak kat kera siba puja kat pe yaroi machidi sidi ina kaira khulaba mi tana kat kadabani chat cross chalo laira chudat nabi okay hojikidna koi kunti ga Gandhari ga gi koi gi lei katoi matang do ni adu Herojit tu sulak sage koi Herojit se maro ina boni saba har ga sudum khangna re ko adu boni gi hai gadra yamna di pamjada bani adu mayamna haibi ramni na tasengna hoi ngi impact tv gi through da hoi mayam yang biring viewers sing da so ai haijan ninge mayamna boni saba hai ai tasengna yam pamjada tasengna Herojit kana hai ga khangbi du pamjai adu bu ahamba hoi hogolak pani na as a mimicry artist amoina hoi tholam ni na so mayamna hoi na sai badu da pen bi na hoi haibirak pani hai se ai khanjara ga dum pen thok chare Fani atu matiam tang
दा बोनीगिसे अखोइनि दुएट ओइन तौजरगे यानी अपुन बोइना अखोइगी यामनसु मयामसु अखोइ कइनोदगा इंटरनेट तगा मयाम थानखिबा अखोइ 26 हाइबा लीला सिदैसिदा अखोइगी बोनीना पैसा डिमांड तौबा लाकपा बोनीगा पांडुम गगे ताबोनी मोय अनिगी मरकता अखोइना सेमदोकचरगा नोकफदीगी कइनो मोयना सुम सेमजबनी फनी ꯑꯩꯅ ꯈꯪ ꯈꯪꯍꯧꯗꯅ ꯁꯥꯂꯣꯡꯅ ꯐꯥꯎꯖꯜꯂꯛꯄꯁꯤꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯕ꯭ꯔꯥ ꯑꯣ ꯍꯥꯏꯅꯈꯤꯕ ꯅꯨꯃꯤꯠꯇꯗꯤ ꯁꯣꯝ ꯂꯥꯛꯄꯤꯗ꯭ꯔꯦ ꯁꯣꯝꯅ ꯄꯥꯝꯕꯤꯔꯤꯕꯁꯤ ꯀꯔꯤꯅꯣ ꯅꯨꯃꯤꯠꯇꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯄꯤꯌꯥꯔꯣ ꯀꯅꯥ ꯃꯪꯂꯦꯝꯒ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯦꯁ ꯄꯤ ꯑꯃꯗꯤ ꯑꯣ ꯁꯤꯒꯤ ꯆꯟꯗ꯭ꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯉꯥ ꯀꯧꯇꯥ ꯆꯥꯅꯅꯤꯅ ꯍꯥꯏꯅꯕꯅꯤ ꯑꯗꯣ ꯁꯣꯝꯒꯤ ꯗꯨꯀꯥꯟꯗꯒꯤ ꯉꯥ ꯀꯧꯇꯥ ꯈꯔ ꯁꯣꯠꯂ ꯆꯣꯠꯅ ꯊꯥꯈ꯭ꯔꯒ ꯁꯣꯠꯀꯦ ꯌꯥꯔꯛꯇꯦ ꯄꯤꯔꯛꯇꯦ ꯌꯥꯝ ꯇꯥꯈꯠꯄꯤꯔꯛꯄꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯗꯨꯅꯅꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯊꯪꯅꯕ ꯗꯨꯀꯥꯟꯗꯨꯗ ꯆꯥꯏꯅꯤꯁꯅ ꯁꯥꯕ ꯒ꯭ꯔꯦꯅꯦꯠ ꯑꯃ ꯈꯨꯗꯣꯜ ꯑꯣꯏꯅ ꯗꯦꯃꯣ ꯇꯧꯖꯔꯝꯕꯗꯣ ꯀꯔꯤꯒꯨꯝꯕ ꯗꯦꯃꯣꯗꯨ ꯄꯣꯛꯈꯥꯏꯔꯝꯃꯒꯗꯤ ꯁꯣꯝꯒꯤ ꯗꯨꯀꯥꯟꯗꯨ ꯃꯨꯁꯂꯥ ꯇꯥꯔꯣꯏꯗ꯭ꯔꯥ ꯃꯨꯁꯂꯥ ꯑꯣ ꯕꯣꯝ ꯂꯪꯁꯤꯟꯕꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕꯤꯁꯦ ꯅꯠꯇ꯭ꯔꯕꯗꯤ ꯅꯣꯏ ꯄꯣꯠ ꯁꯣꯠꯅꯕꯒꯤ ꯄꯥꯝꯕꯩꯁꯤ ꯏꯂꯩ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯧꯖꯤꯛ ꯃꯇꯝꯗ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗ꯭ꯔ ꯃꯈꯩ ꯆꯥꯛ ꯆꯥꯅꯕ ꯐꯪꯗꯦ ꯍꯦꯟꯖꯥꯡ ꯌꯥꯎꯗꯅ ꯃꯇꯧ ꯀꯔꯝꯅ ꯆꯥꯛ ꯆꯥꯅꯅꯤ ꯂꯝꯗꯝꯁꯤꯗ ꯀꯤꯍꯟꯗꯨꯅ ꯄꯣꯠ ꯁꯣꯠꯄꯗꯤ ꯂꯩ ꯇꯧꯁꯤꯟꯅꯗꯨꯅ ꯄꯣꯠ ꯁꯣꯠꯄꯗꯒꯤ ꯇꯨꯀꯥꯜ ꯑꯌꯥꯝꯕ ꯃꯌꯥꯡ ꯀꯪꯁꯤꯜꯂꯛꯄꯅꯦ ꯍꯥꯏꯕꯁꯤꯗ ꯁꯣꯝꯒꯤ ꯀꯔꯤ ꯃꯣꯠ ꯂꯩꯕꯒꯦ ꯑꯩ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯂꯥꯛꯄ ꯅꯠꯇꯦ ꯄꯣꯠ ꯁꯣꯠꯄ ꯂꯥꯛꯄꯅꯤ ꯁꯣꯠꯀꯦ ꯌꯥꯗ꯭ꯔꯒꯗꯤ ꯀꯩꯗꯧꯕꯩ ꯗꯨꯀꯥꯟ ꯐꯝꯃꯤꯅꯣ ꯍꯥ ꯅꯣꯏ ꯗꯨꯀꯥꯟꯁꯦ ꯑꯩꯈꯣꯏꯅ ꯈꯔ ꯈꯔ ꯁꯣꯠꯄꯤꯕꯗꯩ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯗꯨꯀꯥꯟꯁꯦ ꯇꯦꯛꯇ ꯍꯤꯡꯖꯩꯁꯦ ꯑꯩꯁꯨ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯗꯨꯅ ꯉꯥ ꯀꯧꯇꯥ ꯈꯔꯗꯤ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯃꯤ ꯀꯌꯥꯅꯣ ꯑꯅꯤ 25 ꯄꯤꯕ ꯑꯅꯤ ꯑꯦ ꯐꯔꯦ ꯑꯩꯅ ꯍꯥꯏꯔꯝꯕꯗꯨꯅ ꯆꯥꯝ 10 ꯄꯤꯕ ꯑꯆꯧꯕꯗꯨ 10 ꯍꯥꯏꯔꯝꯃꯒ 25 ꯄꯤꯕ ꯄꯤꯛꯇ꯭ꯔꯨꯗꯨꯗꯤ ꯀꯅꯥꯅ ꯆꯥꯔꯒ ꯀꯅꯥꯅ ꯌꯦꯡꯗꯣꯏꯕ ꯍꯥ ꯁꯣꯠꯄ ꯌꯥꯔꯣꯏꯗꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯒ ꯙꯝꯀꯥꯒ ꯄꯪꯇꯧ ꯇꯧꯕꯤꯒꯅꯨꯗ ꯄꯥꯈꯠꯂꯝꯃꯣꯏꯗꯕ ꯃꯥꯟꯕ꯭ꯔꯣ ꯀꯂꯥꯀꯥꯁꯤ ꯌꯥꯝ ꯅꯤꯛꯏꯕꯖꯥꯠꯅꯤ ꯐꯔꯦ ꯂꯩꯕꯤꯔꯝ ꯑꯩ ꯂꯧꯊꯣꯛꯆꯔꯨꯈꯤꯒꯦ ꯉꯥꯏꯈꯣ ꯀꯔꯤ ꯋꯥꯠꯄꯤꯔꯤꯕꯒꯦ ꯀ꯭ꯋꯥ ꯃꯇꯝ ꯑꯝꯇ ꯆꯥꯔꯒ ꯉꯥꯏꯒꯦ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯦ ꯍꯤꯗꯥꯛ ꯃꯅꯥ ꯇꯤꯡꯕꯅꯤ ꯑꯗꯨꯅ ꯑꯩ ꯀ꯭ꯋꯥꯁꯦ ꯌꯥꯝ ꯂꯣꯟꯅ ꯌꯣꯟꯖꯕꯅꯤ ꯐꯔꯦ ꯆꯥꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯁꯤꯃ ꯆꯥꯔ ꯂꯩꯕꯤꯔꯝꯃꯨ ꯃꯍꯤꯒꯗꯨꯗꯤ ꯁ꯭ꯋꯥꯏꯗ ꯑꯣꯠꯊꯣꯛꯄꯤꯔꯝꯒꯅꯨ ꯐꯥꯕ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯃꯥꯏ ꯀ꯭ꯋꯥꯁꯤꯗꯤ ꯐꯖꯅ ꯊꯨꯞꯄꯦ ꯁꯤꯗꯤ ꯑꯊꯨꯞꯄꯤ ꯀ꯭ꯋꯥꯅꯤꯅꯦ ꯁꯤꯗꯤ ꯕꯤꯔꯤ ꯃꯊꯤꯒꯁꯨ ꯌꯥꯟꯁꯤꯜꯂꯗꯅ ꯃꯁꯤ ꯃꯀꯣꯛꯁꯤ ꯌꯥꯝ ꯊꯤꯅ ꯀꯟꯕꯩ ꯃꯑꯣꯡꯅꯤꯅ ꯃꯁꯤ ꯕꯥꯡ ꯂꯥꯎ ꯄꯣꯈꯥꯏꯍꯟꯗꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯗꯝꯀꯥ ꯈꯔꯒ ꯇꯧꯔꯗꯤ ꯁꯤ ꯑꯂꯨ ꯀꯦꯖꯤ ꯑꯃꯒ ꯁꯣꯠꯈꯤꯕꯗꯤ ꯌꯥꯅꯤꯁꯦ ꯂꯣꯏꯁꯤꯟꯖꯒꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯁꯨꯝꯕ ꯑꯦꯛꯇꯁꯨ ꯂꯥꯛꯆꯒꯦ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯦꯖ ꯑ ꯀꯃꯦꯗꯤꯌꯟ ꯑꯣꯏꯅ ꯍꯧꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯅꯥꯎꯕꯤꯗꯤ ꯍꯧꯖꯔꯛꯑꯒꯦ ꯍꯧꯔꯛꯄꯩꯁꯦ ꯀꯃꯥꯏꯅ ꯂꯥꯛꯈꯤꯕꯅꯣ ꯃꯁꯤꯒꯤ ꯀꯣꯃꯦꯗꯤꯒꯤ ꯐꯤꯜꯁꯤꯗ ꯅꯣꯛꯐꯗꯤ ꯐꯥꯎꯕꯒꯤ ꯖꯔꯅꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯔꯛꯈꯤꯒꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯗꯨꯝ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯀꯣꯃꯦꯗꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯤꯔꯛꯀꯦ ꯑꯩꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩꯗꯤ ꯇꯧꯔꯛꯇꯦ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯁꯤ ꯀ꯭ꯂꯥꯁ 10 ꯀꯥꯔꯛꯄꯩ ꯁ꯭ꯋꯥꯏꯁꯤꯗꯩ ꯑꯗꯨꯝ ꯈꯔ ꯈꯔ ꯇꯧꯕ ꯍꯧꯔꯛꯑꯦ ꯑꯗꯨ ꯃꯔꯨꯑꯣꯏꯅ ꯀꯣꯃꯦꯗꯤꯁꯦ ꯍꯥꯏꯗꯤ ꯃꯤꯃꯤꯀ꯭ꯔꯤ ꯑꯣꯏꯅ ꯇꯧꯕꯤꯔꯛꯄ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯛꯀꯦ ꯃꯤꯃꯤꯀ꯭ꯔꯤ ꯑꯣꯏꯅ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯅꯣꯛꯐꯗꯤ ꯐꯥꯎ ꯌꯧꯔꯛꯄꯒꯤ ꯖꯔꯅꯤ ꯍꯥꯏꯇꯥꯔꯦꯅꯦ ꯀꯃꯥꯏꯅ ꯇꯧꯔꯛꯈꯤꯕ ꯈꯤꯇꯪ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯅꯣꯛꯐꯗꯤ ꯐꯥꯎꯒꯤ ꯌꯧꯔꯛꯄꯩꯁꯦ ꯑꯩꯅ ꯀ꯭ꯂꯥꯁ 10 2001 ꯑꯩ ꯀ꯭ꯂꯥꯁ 10 ꯊꯥꯏ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯁꯤꯗ ꯑꯩꯅ ꯏꯆꯦ ꯃꯣꯝꯕꯤꯒ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯄꯤꯁꯛꯅꯦ ꯑꯗꯩ ꯖꯦꯅꯤ ꯈꯨꯔꯥꯏꯅꯦ ꯁꯅꯥꯇꯣꯟꯅꯦ ꯈꯠꯅꯕꯒꯤ ꯑꯃꯇꯪ ꯑꯩꯅ ꯐꯣꯟꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧꯔ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨ ꯊꯥꯗꯣꯛꯈꯤꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯣꯍꯤꯅꯤ ꯀꯨꯃꯥꯔꯅ ꯐꯣꯟꯁꯤꯗꯩ ꯇꯥꯔꯦꯗꯅ ꯇꯥꯔꯒ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯁꯛꯇꯤ ꯗꯥꯏꯔꯦꯛ ꯎꯗꯕꯅꯤꯅ ꯉꯁꯥꯏꯒꯤ ꯈꯣꯟꯖꯦꯜꯗꯨꯗꯤ ꯈꯪꯉꯒ ꯁꯤ ꯃꯤꯁꯦ ꯀꯥꯏ ꯂꯩꯕꯖꯥꯠꯅꯣꯅ ꯌꯥꯝ ꯊꯤꯕ ꯀꯨꯏꯔꯕ ꯑꯗꯣ ꯀꯨꯏꯔꯀꯥꯟꯁꯤꯗ ꯅꯣꯡꯃ ꯏꯁꯩꯁꯦ ꯑꯩꯈꯣꯏꯗꯨꯗ ꯇꯧꯔꯀꯥꯟꯁꯤꯗ ꯑꯐꯥꯎꯒ ꯑꯩꯒꯗꯤ ꯃꯃꯥꯡꯗ ꯗꯥꯐꯥꯎꯁꯤꯅ ꯏꯁꯩꯒꯤ ꯀꯝꯄꯤꯌꯔ ꯀꯩꯅꯣ ꯑꯩ ꯑꯣꯏꯕꯁꯤꯗ ꯃꯥꯅ ꯏꯁꯩ ꯁꯛꯄꯁꯤꯗ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯧꯈꯠꯂꯦ ꯑꯗꯨ ꯀꯧꯈꯠꯄꯁꯤꯗ ꯃꯊꯪꯒꯤ ꯏꯁꯩꯒꯤ ꯑꯃꯨꯛ ꯂꯥꯛꯀꯥꯟꯁꯤꯗ ꯒꯣꯕꯤꯟꯗꯥꯁꯅ ꯑꯣꯏꯕ ꯒꯣꯕꯤꯟꯗꯥꯁꯅ ꯑꯣꯏꯔꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯗꯥꯐꯥꯎꯅ ꯑꯃꯨꯛ ꯍꯥꯏ ꯂꯝꯗꯝꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯉꯥꯡ ꯑꯃ ꯂꯩꯕꯅꯤ ꯑꯗꯨ ꯑꯩ ꯑꯃꯨꯛꯇ ꯀꯧꯈꯠꯆꯒꯦ ꯑꯗꯨꯒ ꯇꯧꯍꯟꯒꯦ ꯍꯥꯏ ꯑꯗꯩꯗꯤ ꯍꯣꯏ ꯌꯥꯅꯤ ꯀꯧꯈꯠꯂꯛꯑꯣꯅ ꯀꯧꯈꯠꯂꯀꯥꯟꯁꯤꯗ ꯑꯩꯅ ꯑꯗꯨꯒꯤ ꯑꯃꯨꯛ ꯇꯧꯔꯀꯥꯟꯁꯤꯗ ꯒꯣꯕꯤꯟꯗꯥꯁꯅ ꯑꯩꯁꯦ ꯉꯁꯥꯏꯒꯤ ꯐꯣꯟꯗ ꯊꯤꯔꯤꯕ ꯃꯤꯗꯣ ꯑꯩꯅꯦꯁꯦ ꯈꯪꯉꯛꯄꯗꯒꯤ ꯑꯣꯖꯥꯗ ꯄꯥꯎ ꯄꯤꯅꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯣꯛꯐꯗꯤꯒꯤ ꯂꯥꯏꯟ ꯌꯧꯈꯤ ꯑꯣꯀꯦ ꯅꯣꯛꯐꯗꯤꯐꯥꯎꯒꯤ ꯖꯔꯅꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜꯗ ꯅꯝꯈꯤꯕ ꯀ꯭ꯂꯤꯞ ꯃꯇꯦꯛꯁꯤꯅ ꯑꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯀ꯭ꯂꯤꯞ ꯃꯇꯦꯛꯇꯣ ꯅꯤꯡꯁꯤꯡꯕꯤꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯃꯔꯤꯒꯤꯀꯣ ꯁꯅꯥꯇꯣꯟ ꯌꯥꯎꯔꯦ ꯏꯕꯣꯛ ꯄꯤꯁꯛ ꯌꯥꯎꯔꯦ ꯑꯗꯒꯤ ꯏꯆꯦꯃꯨꯕꯤ ꯌꯥꯎꯔꯦ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯛꯇꯨꯗꯪ ꯑꯃꯨꯛꯇ ꯇꯥꯍꯟꯕꯤꯌꯨ ꯃꯌꯥꯝ ꯌꯥꯝ ꯇꯥꯟ ꯀꯅꯥꯅꯣ ꯑꯥꯗ ꯂꯥꯛꯏꯁꯤꯕꯨ ꯆꯤꯔꯥꯏꯒ ꯏꯇꯥꯡ ꯇꯥꯡꯉꯗꯅ ꯍꯩꯃꯥ ꯂꯤꯂꯥ ꯌꯥꯎꯕꯤ ꯁꯅꯥꯇꯣꯟꯅꯤꯅꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯂꯤꯂꯥꯗꯗꯤ ꯄꯪꯐꯥꯗ ꯃꯐꯖꯕ ꯑꯗꯨꯕꯨꯅꯦ ꯗꯥꯏꯔꯦꯛ ꯎꯕꯁꯤꯗꯗꯤ ꯌꯦꯡꯕ ꯍꯩꯕ ꯉꯝꯈꯤꯗ꯭ꯔꯦꯗꯀꯣ ꯍꯩꯃꯥ ꯁꯤꯃꯣꯝꯕꯤ
Kaino, ay sanato ni kaino, lilada, madi, ay gizagoy gi performance da, mayam na ay pazay hari ina, sida boy kari de suirige, ha? Sida boy kari de suirige ba? O nang se lilada di adu mapazaba, adu bu direct uba sida di mahinga ikakara da na yeng wahay bang dreta ko. Kaino haisbo, ay mayam na pazay hari ina, si ay kari suirige ba? Si mumbigi mayay tong ba? Sanabun man ba figure do saro ay sumay sumlay na. Karino ne no ini na kanabagi maramdubo ay mo da mukta hayra umi. Ha ha. Hayra ose ibima mo binang na kanaba hawriba na karigi. Aduga sanato na kumis na karigi. O ay na mase masak pazade hayro banate. Mahing kay na hayro bagi sauri ni danami oy bagi atsoy banganga di sawe duni. Hoy niya. Ay magpang na ba yung bangam drasina di mayam na di kari oirong gadagi. Kaino haisibo, abo pisatsu, isi mo bigi misang chang isibo, masong tiyingo, may pigar sibo pase haisiro. Hawjing matamgi, yaglaw po pigar ni na haisira ba? Ha? Yaglaw po pigar ni haisira. Hoy ni bima mo binanggi pigar si di yung ba ay bangam dreta ko idea. No inigi wata si di. O kante ay tine as Kuira paca ay kakta nga prana kalle noi zum tezala eko kai no noina khatnata na kalai da mechi pu khangte khurai mai kai tate ai muk paca palai tre wa ai muk paca palai tre ko noi chop chani ha ha kurai makai da jenim khazau le na changai ne ko okay yam phajai adu ki set sidagi koi comedy ki field lak pikre adu keno da sulak chage herojit ki keno sidi koi comedy ki hai tane comedy ki journey se komain hobir ki kam kandi hobir ki comedy ki handa ki Nokphade dagi comedy hobani na haije adu mamang sidi kamai torpaza sigi mamang da ise theater artist amoina lega mitamo 2003 da akogi hobam mar thingel oja nabawari panam le ai yan hanba first guru ni theater gi oja nabawari pe makha da ise chahi manga work tawjara matung da ai dam yame hadi marakta mu sumang la mu yaw ne chahi ma amuk torome adagi se du sumung chana da na ai ga chana jada ba hai tare adai tokchare adagi tolaga sum ninghan na boi kai boi sum nungai tabam di sim yaw ba da actor moina sum train toksaluram ne di khoi gi sina di sum ai punsi mahing oining ba hai tare adai sum lai ngai sida yamba arki mo sina mai keno toba marak sida maim yawe maim se khoi gi sigi maim sigi journey sidane aigi punsi gi khwai legi nungai matang oise maim dadi khoi gi oja bobi yamnam doctor yamnam sadan da hainu pase sigi doctor da keno director ne khoi kangai maim theater repertory gi mana tawraga ise fadan sembi ba sigi magi matam da ai scholarship su phange minister of culture gi makhada ada engon dem nungai bam phau gi aduga sigi mang chahi ahum mari gumba yaram matung da ise mo sumang la yaram maga ise sumanate Lora matung da Nokphade da lakpa film am khagi namhi film sidagi ne ise arki mo haiban pasina masi kano ne director ne mase aduga kano su oi writer su oi okay producer su oi ba mana tajo sep ka khangna badagi ise kano da busan bane ozaro hini kumar na elect kano gi election campaign gi tabudu noi sum ta yaw sila na hai pa ngonda da sum yaw gi bane adagi comedian aidi comedian din achadi ta seng badi mimi ke khaga hairu badagi sum comedian mark ta yaw gi comedian ne sum khangbi bani okay mimi ki tawu sida khoi maruina singer singi manipur gi masak na raba singer sing gi hoi makhon ji sei sapgi su yamna haina bale ado tongan ba khonjen sing da khoi oja tiken gi boiro oja kunja bihari gi boiro mayam sigi sakpi enta je ado haipetang topi gadra yani tongjage sidi aina toin yum da sum khwaidagi live ba keno ne oja sing ne okay mobile am thado ga sum taba adu aino ai oja ne mobile sina okay mobile sina ada ai ga chana jab do hoi gi tamu kunja bihari gi mayam sam tabi gi ba unani khanna lakpani unadahan ba tare do laklammi haina tambi yuko nungsira marup na koina sigi sei si kai gumba khoi gi tamo sadanandana sam taragadi madi kitang nupa mana unani khanna lakpani unadana hanba tare do laklammi haina tambiyu nungsira marup na koina unani khanna lakpani
ꯎꯅꯗꯅ ꯍꯟꯕ ꯇꯥꯔꯦꯗꯣ ꯀꯥꯏꯅꯒ ꯇꯧꯔꯝꯗꯧ ꯃꯥꯟꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯇꯥꯃꯣ ꯇꯤꯖꯦꯟꯗ꯭ꯔ ꯑꯩꯈꯣꯏ ꯑꯣꯖꯥ ꯇꯤꯖꯦꯟꯗ꯭ꯔ ꯁꯒꯣꯜ ꯁꯦꯝ ꯇꯤꯖꯦꯟꯗ꯭ꯔꯁꯤꯅ ꯃꯥꯅ ꯁꯛꯑꯝꯃꯒꯗꯤ ꯌꯥꯝ ꯆꯨꯝꯅꯁꯨ ꯁꯛꯆꯩ ꯑꯩꯈꯣꯏ ꯌꯥꯝ ꯂꯦꯝꯅ ꯎꯅꯅꯤ ꯈꯟꯅ ꯂꯥꯛꯄꯅꯤ ꯎꯅꯗꯅ ꯍꯟꯕ ꯇꯥꯔꯦꯗꯣ ꯇꯥꯔꯦꯗꯣ ꯂꯥꯛꯂꯝꯃꯤ ꯍꯥꯏꯅ ꯇꯝꯕꯤꯌꯨ ꯅꯨꯡꯁꯤꯔꯝꯃꯔꯨ ꯅꯈꯣꯏꯅ ꯅꯈꯣꯏꯅ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯦꯁꯆꯔ ꯈꯔ ꯌꯥꯎꯋꯦ ꯃꯣꯏꯒꯤ ꯆꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯇꯨꯒꯤ ꯆꯥꯟꯅꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯟꯖꯦꯜꯁꯤ ꯈꯔ ꯊꯣꯛꯄ꯭ꯔꯥꯅ ꯈꯜꯂꯤ ꯑꯣꯀꯦ ꯑꯩꯈꯣꯏ ꯅꯕ ꯚꯣꯜ ꯀꯩꯅꯣꯒꯤꯁꯨ ꯁꯛ ꯇꯥꯔꯒꯦ ꯁꯤ ꯇꯁꯦꯡꯅ ꯁꯤꯗꯤ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯑꯣꯏꯅ ꯍꯥꯟꯅ ꯑꯍꯜꯁꯤꯡꯅ ꯊꯝꯕꯤꯔꯝꯃꯕꯅꯤ ꯑꯩꯈꯣꯏꯅ ꯀꯔꯦꯝꯅꯕ ꯅꯠꯆꯗꯦꯀꯣ ꯁꯤꯗꯤ ꯃꯇꯧ ꯇꯝꯖꯕ ꯈꯛꯇꯅꯤ ꯃꯇꯧ ꯇꯝꯖꯕ ꯈꯛꯇꯅꯤ ꯎꯅꯅꯤ ꯈꯟꯅ ꯂꯥꯛꯄꯅꯤ ꯑꯩꯗꯤ ꯎꯅꯗꯅ ꯍꯟꯕ ꯇꯥꯔꯦꯗꯣ ꯑꯩꯗꯤ ꯀꯥꯏꯅ ꯁꯛꯑꯝꯗꯧ ꯃꯥꯟꯕ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯣ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏ ꯅꯥꯎꯕꯤꯒꯤꯗꯀꯣ ꯅꯥꯎꯕꯤꯁꯦ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯀꯣꯃꯦꯗꯤꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯀꯔꯤ ꯀꯔꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯩꯕꯤꯔꯤꯒꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯃꯇꯥꯡꯗꯣ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨ ꯍꯥꯏꯇꯥꯔꯦ ꯌꯨꯝꯗ ꯀꯅꯥꯒ ꯂꯩꯕ ꯀꯣꯃꯦꯗꯤ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯌꯨꯝꯒꯤ ꯃꯤꯅ ꯑꯊꯤꯡꯕ ꯊꯝꯕ ꯈꯣꯠꯄ ꯂꯩꯕ꯭ꯔꯥ ꯀꯩ ꯀꯃꯥꯏꯅ ꯇꯧꯒꯦ ꯌꯨꯝ ꯏꯆꯤꯟ ꯏꯅꯥꯎ ꯀꯌꯥ ꯂꯩꯕ ꯏꯃꯥ ꯏꯄꯥ ꯀꯅꯥ ꯀꯅꯥ ꯈꯤꯇꯪ ꯂꯝ ꯂꯩꯀꯥꯏꯒ ꯇꯥꯛꯄꯤꯌꯨ ꯑꯩ ꯏꯊꯝ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔ ꯃꯣꯏꯔꯥꯡꯄꯨꯔꯦꯜ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯀꯦ ꯁꯥꯝ ꯀꯨꯃꯥꯔꯒꯤ ꯑꯦꯔꯤꯌꯥꯅꯤ ꯑꯗꯣ ꯌꯨꯝꯒꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯃꯤꯡꯅ ꯏꯇꯣꯆꯥ ꯏꯃꯥꯒꯤ ꯃꯃꯤꯡꯅ ꯊꯪꯁꯥꯕꯝ ꯑꯣꯡꯕꯤ ꯄꯥꯔꯕꯇꯤ ꯏꯆꯤꯟ ꯏꯅꯥꯎꯗꯤ 5 ꯑꯩꯅ 3ꯁꯨꯕ ꯑꯣꯏꯔꯦ ꯅꯨꯄꯤ 2ꯅ ꯏꯆꯦꯅꯤ ꯑꯗꯨꯒ ꯑꯩ ꯃꯊꯛꯇ ꯏꯌꯥꯝꯕ ꯑꯃ ꯂꯩ ꯏꯅꯥꯎꯄꯥ ꯑꯃ ꯂꯩ ꯑꯗ ꯑꯩꯈꯣꯏ ꯀꯣꯃꯦꯗꯤ ꯌꯥꯎꯕꯁꯤꯗꯗꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯤꯡꯅ ꯁꯧꯒꯠꯄꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯈꯤꯒꯦ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗ ꯁꯧꯒꯠꯂꯦ ꯑꯗꯨꯝ ꯌꯥꯔꯛꯑꯦꯕ ꯑꯗ ꯅꯧꯔꯤꯉꯩꯗꯒꯤ ꯀꯣꯃꯦꯗꯤ ꯌꯥꯎꯖꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯀꯥꯏꯗꯦ ꯈꯔ ꯉꯟꯅ ꯌꯥꯎꯍꯧꯕ ꯀꯩꯗꯧꯋꯦꯅ ꯑꯃꯨꯛ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯑꯣꯏꯅ ꯈꯔ ꯉꯟꯅ ꯌꯥꯎꯍꯧꯕ ꯌꯥꯗꯕꯖꯥꯠꯂ ꯍꯧꯖꯤꯛ ꯀꯩꯗꯧꯔꯤꯖꯥꯠꯅꯣꯅ ꯀꯩꯗꯧꯍꯧꯔꯤꯅꯣ ꯅꯪ ꯍꯥꯟꯅꯅ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯅꯣꯛꯐꯗꯦꯒꯤ ꯂꯥꯏꯟꯁꯦ ꯑꯩ ꯑꯍꯥꯟꯕꯗ ꯀꯩꯕꯧ ꯑꯁꯥ ꯂꯩꯇꯦꯕ ꯂꯩꯇꯕꯁꯤꯗ ꯉꯁꯥꯏꯒꯤ ꯀꯔꯤ ꯈꯜꯂꯛꯄꯩꯅꯣ ꯈꯪꯗꯦ ꯑꯗꯣ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯃꯈꯜꯒꯤ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤ ꯃꯁꯤ ꯃꯤꯃꯤꯀ꯭ꯔꯤ ꯇꯧꯒꯦꯅ ꯈꯟꯈꯤꯕ꯭ꯔꯥ ꯑꯍꯥꯟꯕ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯖꯁ ꯀꯃꯦꯗꯤꯌꯟ ꯑꯣꯏꯅ ꯊꯣꯛꯀꯦ ꯀꯔꯤ ꯑꯣꯏꯅ ꯊꯣꯛꯀꯦꯅ ꯈꯟꯕꯤꯈꯤ ꯑꯩ ꯁꯨꯝ ꯂꯤꯂꯥꯒ ꯌꯦꯡꯉꯀꯥꯟꯗ ꯃꯣꯏꯅ ꯍꯦꯛ ꯇꯧꯈꯤꯕꯁꯦ ꯑꯗꯣ ꯂꯤꯂꯥꯁꯦ ꯂꯣꯏꯈ꯭ꯔ ꯃꯇꯨꯡꯗ ꯑꯩꯅ ꯑꯃꯨꯛ ꯇꯧꯔꯀꯥꯟꯗ ꯆꯞ ꯆꯥꯅ ꯁꯨꯝ ꯇꯥꯕ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯇꯝꯃꯨꯕꯗ ꯍꯦꯛ ꯃꯣꯏꯅ ꯉꯥꯡꯈꯤꯕꯗꯣ ꯍꯦꯛ ꯉꯁꯥꯏꯒꯤ ꯉꯥꯡꯈꯤꯕꯗꯣ ꯑꯩꯅ ꯑꯃꯨꯛ ꯉꯥꯡꯉꯛꯄ ꯃꯇꯝꯗ ꯑꯃꯨꯛ ꯆꯞ ꯃꯥꯟꯅꯅ ꯁꯨꯝ ꯇꯥꯔꯛꯄꯗꯨꯗ ꯃꯌꯥꯝꯅ ꯑꯁ ꯅꯪ ꯑꯗꯨ ꯃꯥꯜꯂꯦ ꯑꯗꯨꯝ ꯇꯧꯅꯦ ꯍꯥꯏꯔꯛꯑꯦ ओके इमुंगी मेना लेकाई मेना सुम सौगलक बाहाय तारे अदुदगी तम तमना हुजिकी नोकपदिगी केनो सिदा योरखिबनी अदु केनो तुम लाक्सगे हेरोजेट दसु हेरोजेट केदी युमजे कदाइदगी नो इसे नाव क्या लैबा कै लमदगी खितंग इंट्रोडक्शन तौबी साइ ꯑꯩꯒꯤꯅ ꯕ꯭ꯔꯍꯃꯄꯨꯔ ꯚꯩꯒꯞꯇꯤ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯁꯤꯡꯖꯃꯩ ꯋꯥꯡꯃ ꯚꯩꯒꯞꯇꯤ ꯂꯩꯀꯥꯏꯁꯨ ꯍꯥꯏꯅꯩ ꯑꯗꯨꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯥꯗꯔꯒꯤ ꯃꯤꯡꯅ ꯁꯣꯔꯣꯈꯥꯏꯕꯝ ꯁꯨꯔꯦꯁ ꯀꯧꯏ ꯑꯗꯨꯒ ꯏꯃꯥꯅ ꯃꯅꯤꯁꯪ ꯀꯧꯏ ꯏꯆꯤꯟ ꯏꯅꯥꯎ 5ꯅꯦ ꯑꯩꯅ ꯈ꯭ꯋꯥꯏ ꯏꯇꯣꯟ ꯇꯣꯟꯕꯅꯤ ꯅꯨꯄꯤ 2 ꯑꯗꯨꯒ ꯅꯨꯄꯥ 3 ꯃꯌꯥꯝ ꯂꯣꯏ ꯌꯨꯝ ꯄꯥꯜꯂꯦ ꯑꯩꯁꯨ ꯄꯥꯟꯖꯔꯦ अदो कोई कॉमेडी की फील्ड लापसे युम की बिनती कहीं नंग डॉक्टर इंजीनियर नत्र कहीं ओयो हाई ब्रा अदुबगी प्रेशर लेगिदब्रा कमाय तब ꯑꯗꯨꯒꯤꯗꯤ ꯇꯥꯃꯣ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯅꯪꯅ ꯍꯧꯔꯛꯄꯅꯦ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣꯅꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯐꯦꯃꯤꯂꯤ ꯉꯝꯅꯕ ꯍꯣꯠꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯁꯨ ꯁꯞꯄꯣꯔꯠꯁꯨ ꯌꯥꯝ ꯀꯟꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯁꯞꯄꯣꯔꯠ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯑꯗꯒꯤ ꯕꯕꯥꯒꯤ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯉꯒ ꯁꯨꯝ ꯍꯧꯔꯛꯄꯅꯤ ꯑꯗꯒꯤ ꯁꯨꯝ ꯐ꯭ꯔꯤꯗ ꯁꯨꯝ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯉꯥꯎꯁꯟꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯋꯥꯔꯛꯁꯣꯞ ꯌꯥꯎꯁꯜꯂꯨꯕꯅꯤ ꯊꯤꯌꯦꯇꯔꯒꯤ ꯑꯗꯒꯤ ꯁꯨꯝ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝ ꯄꯥꯝꯖꯅ ꯌꯥꯎꯈꯤꯕ ꯐꯤꯜꯗꯤ ꯅꯠꯇꯦ ꯑꯩꯅ ꯇꯝꯃꯨꯕꯗꯒꯤ ꯁꯨꯝ ꯃꯅꯨꯡ ꯆꯪꯁꯜꯂꯨꯕꯗꯒꯤ ꯁꯨꯝ ꯄꯥꯝꯃꯛꯄ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯄꯥꯝꯖꯔꯛꯄ ꯑꯗꯒꯤ ꯁꯨꯝ ꯄꯩꯁా ꯈꯔ ꯁ꯭ꯇꯥꯏꯄꯦꯟ ꯈꯔ ꯄꯤꯅꯤ ꯈꯣꯠꯅꯤꯒ ꯍꯥꯏꯕꯗꯁꯨ ꯁꯨꯝ ꯏꯁꯥꯗ ꯄꯩꯁꯥꯁꯨ ꯈꯔ ꯐꯪꯕ ꯈꯔꯁꯨ ꯇꯝꯕ ꯌꯥꯝ ꯀꯥꯟꯅꯩꯌꯦꯅ ꯁꯨꯝ ꯌꯥꯎꯈꯤꯕꯅꯦ ꯑꯗꯩ ꯁꯨꯝ ꯄꯥꯝꯃꯒ चही 5-6 यौसलकानी पैसा कन थोलक्तरबनिना अदुम कांदना तो हाइरे अइना तोनिंद्रकांदना तो हाइरे यौनिंद्रिङाइदना यावना हाइबा तोनिंद्रकान तो हाइपदा यानी यानी स्कॉलरशिप फाउदरने हाइगा सुम खांगे अदुगा लास्ट फावे अमुखक फावे 2009 दा फावबने स्कॉलरशिप अदगी अदुई मतुंगदा अदुमाइन तौरगा सुम अदैदि खगा सुम यारे यारा मतुंगदैदि सुम फिल्म कई कई नोकफदे साइन सुम तो होजिकति केम हाइद्रे यारे दम होजिकति तुम लेगरे युंगी मेसुलो यागरे थांग खोंग थांगजलुरगदि हांदोक्लरोय मसेदा तुम चंगछलगे हाइबा फिरेप्ता होगी आर्टिस्ट अनिमगना इसागी लाइन सिदा चंगपदगी होजिकति मनिपुर म्यामना
มาสักครั้งบีเราคุยอาร์ติสต์มันเนี่ยตัวมาซากิมิงแต่ครั้งบีเราก็ที่เห็นหน่วยจะกันเนี่ยตักปีรีบอนี่สาบะให้พี่มโหตเฮโรเจตนะครั้งบิวตัวกันอิเซมงบีสาบะให้พี่มโหตนาวีอันครั้งบีเราก็ที่เห็นหน่วยจะกันให้ว่าฟุ้งเดลีรีออนเดนโนเบรนตัวลูกจะเก็บเรื่องมาตุ้งด่าคุยสานก็ตัววารีมีอันเลยจะเรียบเรียงทันจะเก็บอิมแพคนิสปุ่มเมกตาโนเลบี Welcome back. Adon ingre bese Manung Hutna ni a 360-degree analysis of news and events with me Raj Nongthongbam. Manung Hutna tang asiling sen role biri pasi koi Manipur gi Nokphade haina khangna riba series asi gi koi comic artist oriba Naobi amadi Herojit ni mathang sidi koi Naobi amadi Herojit ki koi mamang sahida release tawkhiba black and white haiba koi gi video series to video adu dugi अखोई पाउमी खनबगी रिपोर्टर अखोई नतक न्यूज़ रीडर खनबगी कोई मतियम लेदा ने अदु गिदो खितंग तौबियो ना यम चाने सिगस यम चाने कोई असेंबा पाउमी ओइद्रगा सुम सिदि फंगे यम नुंगाइ जरे ngasi केनो पिबिबगी थागत जरी हौजर केसी से तसिंगना इतामोद जाम इंस्पायर तो मतंग खरि याव सिम ताइ अदि हौजरगे फानि अनो सिम हपजरगदि हेना मान मैम खुरमजरी अखोई हजिक इम्पैक्ट टीवी बु यंग वीडियो मैम पुनम खुरमजरी अखोई ngasi पाउमी खन्ननबा मैम यंगबी नुंगाइजे मैम लिंबी पुसेम नुंगाइजे अखोई इसाना पारगदि पाउसी फाउदो मादा आइसि खंगदबनिना अदो अखोई अफाव फाव आर्टिस्ट मैम अखोइना ngasi इंटरव्यू लौजगदौनी अदो मैम की वोटिंग लौरगा अखोई फर्स्ट सेकंड खंजदोइनी नोय थाजल मथंग अबो थाजल या थाजल हेमा इबुंगो सिदरा नोइगी पाउ पादोरिबसे माने माने अबो सिदने याम फजैनी नोइगी इम्पेकी पाउ पाबम सिटी लाइट के जी टोक याम ngaladने याम फजैने सिटी अदो अबो सुमाइन तौबने आइसे आइने हेक पारगदि पाउसे अबो फाउदो मानदबा अबो होइदि मयामना खंगबिरमनिना अबो होइने हेक पाथरपो पाउसिदि फाउगदरना खंजरिबबो मानी अदु सुमाइन तौरगे बो पाउसी मते अमतंग हाना पाजगे अदुगा अबोगना मदुदो हेक्ता मयाम मांगसिद पाउ मानदा पाथबिरको पागे पाउसी सुमाइन तौबने बो खुरुमजरी लंका की पाउ संदोकचरी अहानबदा मरोइबा पाउ लक्ष्मण सीताबु इनर लाइन द लाइन ना हाइदन फनेमना हाइरम लबसु सीताना इनर लाइन परमिशन मवा लौदना आउटर लाइन द चलुबदगी राबोना सीता फाखरे सिसिनेबो मसी अबो नतंग पाउ मानतंग पाथबिरोबो नंगी हौजिकी पाउ मते तुनिको माने अबो पारा लोइरे कतौरके दुबो हौबिरो खुरुमजरी ये हौजिंग नुमिदांगी पुंगने लोइ ताखरे ये अदुनने संदोकचरी लंका की पाउ ख्वाइदगी हानबदा मरुइबा पाउ मागी लक्ष्मण हारिबा इबुंगो मचा छे सिनने मतै मसिता जिदा तैमा इनर लाइन जिदगी हेंतोपै यादे को ना हाइरमेबा अदुगा मागी सिता हाइबी लंकेट लमा हाइबी छे सिनने इनर लाइन से मवा लौदतना मागी आउटर लाइन दो कोई चलुबदगी ने मागी राबोल हाइबा कोई जोमबदो मदुनी इबे मसितागी खुदांग जे ता फारा पुबिख्रेनी सुजानोबो अस अबो पाउ पाबियो हाइबनी अबोंगना मु मयामंग वारी ली लेने वारी ली रेगदि पाउ पुंबसी कमाइना पादुनो बो यारोइने दुदी हेरा करिनो नोई नहाना पारागा अहल खोगी करिमता खंददना बदंग पाथोखिदना कोई करिमता ताहौदरे अदो अहल खोइना पारागदी लेखाई ताना पारिबनी सिबु करी की पाउ खुपानो बु यारे ngate lengsim bio horen akhoi mayam gi voting loroga akhoi phasaken khanjaga doribne ngate lengsim bio akhoi mathang kauksen jage खंदा लाक्तबदी आरोइ ngai दोरिमी यारे lengsim bio noi changang gi uja tikin thajalo ne yadre ne ahan ji pau pa ba yade ne si ओ सिदरो पाउ पादोरि बिछि बुगो mani lengsim bio याब दुगाइ दिदि मसागा छे दालादरा Uzain aji pajagi pau mati tabi hawi ko. मबाग द पागी बिदो Adu uzana mayam mangsile madrang amtang padhabiraga khoi pau si amtani phawon biu uza. फावत गे से पारा लोइरे कतरोगे पाका करुइ बुगो Hobiro. ओ खुरुम जरी ए हौजिक दुबिदा गिदे पुजे पुक्ता हेक्ता खरेजे अदुरा दे सदोक जरी लका की पाव ख्वाइदगी हालाबदा दे बरुइबा पाव बागी लक्ष्मण हारि बदु पाबजा सिदा दे मतै बसिता छे मसे इनर लादै हेतो करुको दा हाइरबेबा अदुगा बाइ सिता हाइबि लकेट अब हाइबि सिदा दे इनर लाइट बवा लौदतरा आउटर लाइट से कोइचा चले ये आदगी मागी राबोल हाइबा कोयोमबा मकोक तरा पादबा छे सिदा दे
ไม่คุดากโตชิได้คุดากตาพาราปุวิเครนมวยปาบู อ่ะโอซานะมึง acting ตัวเลยนี่สิเป่าอะไรก็ทุกที่ยาแล้วนี่โอซา เฮ้ราเอ็กติ้งนี่เปล่านะเปล่านี่ไอ้นะปาริเปตัวเปล่านะแต่ที่กระไม้นี่เอ็กติ้งมวยดิบโด เบียร์อะไรพนักงานเล่นฉันบอกว่าคุยมาทั้งกบทุกจักรเอชิยาแล้วสิ กายเขาดีบุกว่า ก็ตัวเราเกี่ยวกับ ไอ้น่ะเราว่าได้ยามคักดีบ้าบเลยดิบดีเดีย ยาอะไรยำทวงบิวคุยยำเที่ยงกันมาทำเสีย น่าตีนั่งกีฬาโบราณตัวมะกอกตาราปาเลยครับดัตโต ราบุญมากุกตาราปาเลยสุดไม่ยำนั่งขังกันนี่โอซาม ายามลุยนะขังกันไปยายราโบนมะกอกตาราปาเลยสิดิอะดูบุกขังแต่บ้าบเลยตัวราโบเจการัมบมาจินเดบรัสตาวีย อ่ะโอซานะมึงขายแล้วมึงเลยงั้น ใครเป็นนักเตะขังนิ่งดากิบดีเดอิสาคนจะพี่นยุมจะจุลปาคนดีมาแต่เขาได้ไปไอ้ไงเจ้าก็ ยาอะไรเล่นฉันบิวacting กับมึงมาเลยยานี่มาทั้งทัศน์เนี่ยโอซากักจิงกูมาทัศน์นี่ยาเดรเนี่ยมั้ง เฮ้ยแม่อีบุงโง่สิเดโรเป่าปาดูริเซ่แม่นุ้ยอิมพิกทีบีกีเป่าปาแบบซีอัมพาซีคิมรากซีอัมทำยี่ว้าวโอ้ซีอัมตาย โอซานะปาบีเลยก็ไอ้คุยกี่ปองสิที่ impact นี่สิช่วยนะพ่อนี่ขังใจเลยโอซา ไก่นูนัดซีขังเตปกันน้ำเลยปุ๊ตีนัดซีในลุยไก่นูในทะเกอ่ะตัวเดียวจะเอาบิโรเขาจะกี่ปองมาติดตัวโอซานะมาตั้งตั้งปันแต่บิโรก็ไอ้ปองสิอันนี้พอนบิโอซา พอนกีไก่บุคคลนูซีซิมตังจีอร์ดิเน่นัดซีในกียง ตัวบิโร คุณมซีรีเขาสิลุงจังนี่ปุ่มซีลุยตาเครลุยนะอะไรเนี่ยสันดุกจรีลังกากีเป่าควายดีฮันน่ะมันเนี่ยมารวยปะไอ้คนนี้มารวยปะเป่าสิงขัดนี่ก็ มารู้อีกเปล่าสิโอซาอ่ะมาขัดตันนี่โอซา ก็นั่นนี่เบรกลงกี่ไกลดี ยาอะไรเขาบิโร ควายดีฮันน่ะมันเนี่ยมารวยปะเป่าไม่หลักสมัยไรบรรลุความซาจินเนี่ยมาตีมาสิตาเจอินเนอร์ไลน์ที่เห็นตัวไปยาเด็กโกนะให้เราเมบัสเซอินเนอร์ไลน์ที่เห็นตัวไปยาเด็กให้เราเมบะอะดูก็มากิสิตายบิลลงกิลมาบิจินเนี่ยอินเนอร์ไลน์มาว่าลงเด็ดนะไม่เอาเตอร์ไลน์do कोई सच पे वानी कोई सच लबनी ना मैं राबो लाई पर कोई जो बचे सिने ने सीधा खुदंग तालो भागी पे वानी भागे भाजनो बुंगो मैं सीधा इदु yang मैं इने इरंग yam tawe matam du phone ka phanga madine ma asai de salata yai do ma oi ni ก็รีนูนี่โอซา pi ni irang yam tawe yarui yuni he phone du phanga madine pat me ya de salata ra me ya rin pi do ma oi ni ก็รีนูนี่โอซา ไม่รำดูนี่มันให้ดูแต่โมอดีตสิบเอาสินี่อะดูก็มันรับนกันเดียทุยยี่ เอ้ยก็ ไอ้นี่ตัวโมนี่ตามโมดินนี่ไอ้สิลูกชิมกันดูกิกกาวทำมาไม่ดูนั่งกินสินี่เป่าปารุนี่บุงโง่เป่าปารุนี่นุ่งช่วยจาระนี่อะดูนะตัวพมอนทูยาริโก้เสียยาเดเป่าปาไปยาเด ยาหน่วยสิอะตัวโอเคฮันดักจะฮิกิวันนี้การpreparationตัวบิริวสิกันเสีย เขาจะเซฟอันดักจะฮิกิวันนั้นคุยเฟบรุวารีดาคือโน่คุยนกฟดีอันโนบุซีรีส์มันน้ำกินตัวริกันขันนารีโอซาสคริปต์กันต่อละมันปุ่นพากีสคริปต์นี่ทีมเดียวมาริสิคุยในสมิงวันได้จู่หังบัดจู่ปากพังดับอ่ะอันนี้ยามนั้นตัวเราก็ยามกังก็ตัวก็ส่วนนุ่งไอทับอ่ะดูกี่กีบุสุไลบะอันนั้นอันนั้นโอซานะจู่ preparation อันนี้คุยสคริปต์อีบเสียคุยสคริปต์ไรเตอร์ดูดังนั้นตุ้มอีบดูนะตุ้มยาบราอิสากิไซต์ที่สู้อีบเสียจะยาวบรามาเที่ยงบ่าวรักไม่ตัวเอาคุยดีมาเที่ยงยามปังฮัลเลยมาเที่ยงปังฮัลเลยดีจารุหินีกุมาร์กีตรงงานบะมากีสคริปต์สิเดสู้คุยตุ้มจัดใจก็อันดูก็สมคุยกีเสร็จแล้วจะอัปเกรดตัวจะบ่อยนะจารุหินีกุมาร์สมมาสามมาเกันว่ามันนี่ government employee มันนี่มาทับจิลเลยแบบนั้นอันนั้นคุยนั่นสู้จะได้ให้ทับจิลบุคคลขั้นเลยนะวันนี้นั่นตุ้มคุยยามบะสมขังนะบะให้ตาเลยไม่ได้ต่อก็ให้ยันลูกบะโอเคไม่ต่อตัวโอเคสคริปต์สิคุยตัวสคริปต์ไรเตอร์นั่นที่อีเรียตัวที่ใช้ที่จะตุ้มมาเที่ยงปังเดียวเรียบก็ยังไม่เจอตัวตาตัวคุยBDF ท่าสนาให้เป็นฟิล์มใช่สิฟิล์มสิกี่เคสัมปันนี่เคสัมปันให้เป็นสิ่งสิดาคุยเฮโรจิตนะมันสิเซริงวันทุ่งกันที่บุกยามเลยมันตัวสมัติตั้งตัวเป็นมุดยังไม่ใช่ไม่ยามมีสิ่งที่นั่นเดียวคุยกี่ให้ตาให้บันนี่ให้ไปยามสิ่งบันนี่สิยันตัวสิคนสิบนนี้ชาตินะคนตัวนะก็ยามชาวบีนั่งกันนี่แล้ววันนี้ยี่ตัดสิ่งนะแค่โน้สิ่งนั่นดีดูตัดสิ่งนะไอ้ทักกันยังไงมวยกี่ใช่ใช่มันดีมวยกูมวยเนี่ยใช่ไปใช่ใช่นะคุยda inspiration นั้นปีบิดแล้วดูก็คุยมายามก็แบบ entertainment ไว้แบบว่าดูใช้เรียงมาปีบิดเนี่ยดูสิอาร์คีโมให้พยายามมันอีบีรักปนนี่แล้วสิกี้กันโนใช้เรียงสิกี้มากี้กันโนสิดีมันที่ได้สิกี้มาลองกินโนสินุปามาอะไรแต่ปนุปามนี่ใช่สิยามปามนั่นตาจับใช่สิมันไม่ก็สิมันนั่นตาปนุปานี่อาจจะตาใช่สิมันใช่ไม่กี่ตาเราดีก็ใช่งัดตั้งไปสิใช่สิมันใช่งัดตั้งมันไม่ชนมันอันเชื่อไม่อันเชื่ออีทุกปนนี่ว่าตัวมันใช้เรียงไว้นะที่ตัวปนนี่ว่า
ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯅꯦ ꯊꯦꯖꯒꯗꯧꯔꯤꯕ ꯁꯩꯔꯦꯡ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯇꯥꯃꯣ ꯗꯤꯖꯦꯜ ꯑꯣꯇꯣꯁꯤ ꯑꯣꯇꯣ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯗꯤꯖꯦꯜ ꯑꯣꯇꯣꯁꯤ ꯑꯣꯇꯣ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯇꯨꯂꯨꯔꯥ ꯖꯦꯅꯔꯦꯇꯔꯔꯥꯕ ꯗꯤꯖꯦꯜ ꯑꯣꯇꯣꯁꯨ ꯑꯣꯇꯣꯅꯤ ꯑꯩꯈꯣꯏ ꯂꯂꯥꯝꯕꯨꯡꯁꯤ ꯀꯩꯅꯦꯅ ꯎꯕꯤꯔꯨꯔꯦ ꯂꯂꯥꯝꯕꯨꯡꯁꯤ ꯆꯤꯡ ꯅꯠꯇ꯭ꯔꯗꯤ ꯎꯔꯤꯡ ꯃꯥꯜꯂꯨꯔꯕ ꯌꯥꯏꯔꯣꯡꯂꯕ ꯂꯂꯥꯝꯕꯨꯡꯁꯨ ꯆꯤꯡꯅꯤ ꯇꯠꯀꯦꯔꯥ ꯇꯠꯂꯣꯏꯔꯥ ꯅꯨꯄꯥꯗꯤ ꯅꯨꯄꯥꯅꯤ ꯇꯠꯇ꯭ꯔꯤꯉꯩꯗ ꯅꯨꯄꯥ ꯑꯣꯏꯔꯝꯃꯒ ꯇꯠꯂꯀꯥꯟꯗ ꯅꯨꯄꯤ ꯑꯣꯟꯈꯤꯕ ꯌꯥꯎꯔꯕꯣ ꯇꯠꯄ ꯅꯨꯄꯥꯁꯨ ꯅꯨꯄꯥꯅꯤ ꯂꯥꯏꯔ ꯃꯆꯥ ꯈꯝꯕꯒꯤ ꯄꯨꯟꯁꯤꯗꯨ ꯄꯨꯟꯁꯤ ꯅꯠꯇ꯭ꯔꯗꯤ ꯈꯝꯕꯗꯨ ꯂꯦꯜꯂꯤꯔꯥ ꯂꯥꯏꯔ ꯃꯆꯥ ꯈꯝꯕꯒꯤ ꯄꯨꯟꯁꯤꯁꯨ ꯄꯨꯟꯁꯤꯅꯤ ꯁꯨꯄꯔ ꯐꯥꯏꯟꯁꯤꯕꯨ ꯆꯦꯡ ꯅꯠꯇꯦꯅ ꯍꯥꯏꯕꯤꯔꯤꯁꯤ ꯁꯨꯄꯔ ꯐꯥꯏꯟ ꯆꯥꯕ ꯑꯩꯈꯣꯏꯁꯤ ꯎꯁꯤꯠ ꯄꯤꯗꯤꯔꯥ ꯁꯨꯄꯔ ꯐꯥꯏꯟꯁꯤ ꯆꯦꯡ ꯅꯠꯇ꯭ꯔꯗꯤ ꯅꯨꯡ ꯍꯋꯥꯏꯔꯣ ꯉꯧꯔꯒ ꯌꯣꯜꯂꯒꯦꯔꯕ ꯁꯨꯄꯔ ꯐꯥꯏꯟꯁꯨ ꯆꯦꯡꯅꯤ ꯑꯩꯅ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯁꯦ ꯇꯥꯃꯣ ꯀꯧꯇꯥ ꯉꯥꯁꯤꯕꯨ ꯉꯥꯔꯥꯅ ꯍꯪꯕꯤꯔꯤꯁꯦ ꯀꯩꯒꯤꯅꯣ ꯀꯧꯇꯥ ꯉꯥ ꯑꯝꯇ ꯆꯥꯕꯤꯗ꯭ꯔꯤꯕ ꯀꯧꯇꯥ ꯉꯥꯁꯤ ꯉꯥ ꯅꯠꯇ꯭ꯔꯗꯤ ꯀꯣꯠꯂ ꯌꯥꯔꯤꯗ ꯎꯝꯃꯒꯦꯔꯣ ꯈꯩꯅꯤ ꯀꯧꯇꯥꯔꯕ ꯀꯧꯇꯥ ꯉꯥꯁꯨ ꯉꯥꯅꯤ ꯀꯧꯇꯥ ꯉꯥꯁꯨ ꯉꯥꯅꯤ ꯊꯦꯡꯛ ꯌꯨ ꯄꯥꯈꯨꯝ ꯃꯌꯥꯝ ꯄꯤꯕꯅꯤ ꯀꯧꯇꯥ ꯉꯥꯁꯨ ꯉꯥꯅꯤ ꯃꯁꯤ ꯈꯩꯅꯤ ꯀꯧꯇꯥ ꯅꯠꯇꯦ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯁꯨꯄꯔ ꯐꯥꯏꯟꯁꯨ ꯆꯦꯡꯅꯤ ꯍꯥꯏꯕꯅꯤ ꯍꯥꯏꯗꯤ ꯑꯟꯁꯔ ꯃꯌꯥꯝ ꯄꯤꯕꯤꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯥꯎꯕꯤꯒ ꯍꯦꯔꯣꯖꯤꯠꯀ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯒꯤ ꯃꯃꯤꯡ ꯊꯣꯟꯕꯒꯤ ꯃꯇꯥꯡꯗ ꯑꯃꯁꯨ ꯂꯩ ꯃꯥꯜꯂꯦ ꯑꯗꯨꯝꯇꯪꯗ ꯇꯧꯕꯤꯔꯝꯃꯒꯦ ꯐꯤꯂꯝ ꯃꯃꯤꯡ ꯉꯥꯛꯇꯗ ꯈꯠꯅꯕꯅꯦ ꯍꯦꯛꯇ ꯍꯧꯖꯔꯒꯦ ꯐꯤꯂꯝꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝ ꯃꯃꯤꯡꯗ ꯈꯠꯅꯕ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯑꯣꯀꯦ ꯇ꯭ꯔꯥꯟꯁꯖꯦꯟꯗꯔꯁꯤꯡ ꯈꯟꯅꯕ ꯍꯥꯏꯇꯥꯔꯦ ꯈꯟꯅꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯃꯅ ꯐꯤꯂꯝ ꯌꯥꯝ ꯌꯦꯡꯕ ꯑꯗꯒꯤ ꯑꯃꯁꯨ ꯌꯦꯡꯉꯒ ꯌꯦꯡꯗꯕ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯑꯗꯩꯗ ꯑꯃꯅ ꯈꯔ ꯊꯦꯛꯂꯞ ꯇꯧꯕ ꯑꯃꯅ ꯌꯥꯝ ꯍꯦꯟꯅ ꯊꯦꯛꯆꯟꯈꯤꯕ ꯑꯗ ꯑꯅꯤꯗꯨꯅꯤ ꯍꯦ ꯌꯦꯡꯉꯣ ꯁꯤꯇꯝ ꯌꯦꯡꯉꯣ ꯃꯁꯤ ꯌꯦꯡꯉꯣ ꯍꯦ ꯃꯁꯤ ꯏꯟꯇꯔꯚꯤꯌꯨ ꯃꯤꯅ ꯏꯟꯇꯔꯚꯤꯌꯨ ꯂꯥꯎꯅ ꯀꯧꯔꯒ ꯃꯥꯏ ꯒꯥꯔꯤ ꯈꯨꯈꯝꯁꯦ ꯀꯩꯅꯣꯁꯦ ꯍꯦ ꯈꯣꯟꯖꯦꯜ ꯂꯦꯞꯇꯕꯤ ꯄꯥꯔꯞꯅ ꯊꯦꯛꯄꯤ ꯌꯥꯝ ꯍꯩꯔꯒꯩ ꯁꯥꯏꯗꯣ ꯅꯪ ꯊꯣꯛꯂꯛ ꯂꯥꯎꯅꯦ ꯅꯪ ꯅꯨꯡꯉꯥꯏ ꯅꯪ ꯃꯥꯏꯁꯦ ꯑꯩꯉꯣꯟꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯊꯋꯥꯏꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯁꯤ ꯍꯦ ꯅꯪꯀꯤꯇꯣ ꯑꯩꯉꯣꯟ ꯇꯔꯥ ꯃꯃꯥꯡꯁꯤꯗ ꯀꯦꯛ ꯋꯥꯛꯇꯨꯝ ꯆꯠꯁꯟꯁꯤꯔ ꯀꯩꯅꯣ ꯃꯁꯦ ꯀꯩꯇꯧꯔꯛꯀꯦ ꯏꯟꯇꯔꯚꯤꯌꯨ ꯂꯥꯛꯑꯦ ꯒꯥꯔꯤꯗꯣ ꯏꯟꯇꯔꯚꯤꯌꯨꯒꯤ ꯑꯩꯈꯣꯏꯒꯤ ꯒꯦꯠꯇ ꯐꯖꯅ ꯈꯥꯝꯃꯦ ꯀꯩꯇꯧꯔꯛꯀꯦ ꯑꯗꯨ ꯀꯔꯤ ꯈꯨꯈꯥꯝꯅꯣ ꯍꯥꯏꯕ ꯅꯪꯒꯤ ꯈꯨꯈꯥꯝꯗꯣ ꯑꯁꯤ ꯆꯨꯝꯅ ꯈꯥꯝꯃꯤ ꯁꯤꯗꯤ ꯑꯩꯅ ꯅꯪꯒꯤ ꯒꯥꯔꯤꯁꯤ ꯆꯨꯝꯅ ꯈꯥꯝꯃꯣ ꯍꯥꯏꯔꯒ ꯑꯁꯤ ꯆꯨꯝꯅ ꯈꯥꯝꯃꯤꯔꯣ ꯁꯤꯁꯦ ꯑꯁꯤ ꯆꯨꯝꯇ꯭ꯔꯄ ꯍꯥꯏꯁꯦ ꯃꯨꯟꯅ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯀꯩꯇꯧꯔꯛꯀꯦ ꯅꯪꯗꯧꯅ ꯊꯦꯛꯄꯩꯅ ꯑꯩꯈꯣꯏ ꯈꯥꯝꯃꯤꯁꯤ ꯆꯨꯝꯃꯤꯔꯣ ꯁꯤꯁꯦ ꯍꯣꯏ ꯑꯩ ꯏꯁꯥ ꯈꯔ ꯊꯦꯛꯑꯕꯅꯤꯅ ꯒꯥꯔꯤꯗꯣ ꯊꯦꯛꯇꯣꯛꯑꯣ ꯈꯥꯝꯃꯕꯗꯣ ꯑꯗꯣ ꯅꯪꯅꯕꯨꯗꯤ ꯊꯦꯛꯇꯣꯛꯑ ꯈꯥꯝꯃꯤꯕ ꯄꯥꯈꯪ ꯃꯆꯥ ꯒꯥꯔꯤ ꯀꯟ ꯊꯧꯕꯁꯨ ꯌꯥꯎꯔꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯨꯄꯥ ꯑꯃꯅꯦ ꯅꯪꯒꯤ ꯊꯦꯛꯇꯣꯔꯛꯏꯕ ꯒꯥꯔꯤꯁꯤꯗ ꯊꯣꯝꯖꯤꯜꯂꯣ ꯅꯨꯄꯥꯗꯣ ꯁꯨꯄꯔꯃꯦꯟꯗꯅ ꯋꯥꯡꯅ ꯄꯥꯏꯔꯒꯅꯦ ꯀꯣꯏꯂꯥꯁꯇꯨꯗ ꯁꯨꯞꯄꯒ ꯇꯥꯔꯣ ꯃꯀꯣꯛꯇꯣ ꯀꯥꯏꯔꯒꯗꯤ ꯁꯨꯄꯔꯃꯦꯟꯗꯨꯁꯨ ꯗꯁꯥ ꯇꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦꯍꯦ ꯅꯪ ꯍꯣꯏ ꯌꯥꯝ ꯐꯔꯕꯅꯦ ꯃꯄꯨꯟꯁꯤꯗꯨꯗ ꯁꯨꯄꯔꯃꯦꯟ ꯁꯥꯕ ꯐꯪꯉꯤꯇꯣ ꯁꯨꯛꯀꯦꯔꯥ ꯁꯨꯛꯄꯣꯏꯔꯥ ꯅꯠꯇꯦ ꯁꯨꯄꯔꯃꯦꯟꯗꯨꯅ ꯇꯥꯒꯗꯧꯔꯤ ꯗꯁꯥꯁꯤꯕꯨ ꯌꯥꯏ ꯁ꯭ꯀꯨꯜ ꯄꯥꯈꯪ ꯑꯉꯥꯎꯕꯒꯤ ꯗꯁꯥꯗꯨꯔꯣ ꯆꯠꯊꯣꯛꯍꯦ ꯌꯥꯏ ꯁ꯭ꯀꯨꯜ ꯄꯥꯈꯪ ꯑꯉꯥꯎꯕ ꯀꯥꯏꯅ ꯄꯟꯕꯤꯔꯛꯀꯅꯣ ꯑꯩꯈꯣꯏꯅꯦ ꯃꯅꯤꯄꯨꯔ ꯐꯤꯂꯝꯒ ꯌꯦꯡꯖꯗꯦ ꯌꯥꯝ ꯍꯩꯅꯗꯦ ꯀꯩꯁꯨ ꯃꯅꯤꯄꯨꯔ ꯐꯤꯂꯝꯅ ꯋꯥꯏ ꯆꯥꯏꯀꯩ ꯂꯩꯔꯀꯥꯟꯁꯤꯗ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯌꯦꯡꯗꯦ ꯉꯛꯑꯦꯗꯀꯣ ꯅꯪꯁꯦ ꯇꯥꯇꯣꯝꯕꯗ ꯒ꯭ꯔꯦꯠ ꯇꯥꯔꯤꯍꯦ ꯍꯦ ꯇꯥꯇꯣꯝꯕꯗ ꯒ꯭ꯔꯦꯠ ꯀꯥꯗꯦ ꯍꯥꯏꯔꯛꯀꯅꯣ ꯈꯪꯕ꯭ꯔꯥ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ ꯀꯩꯁꯥꯝꯄꯥꯠꯁꯤꯗ ꯑꯩꯁꯦ ꯂꯨꯝꯐꯨ ꯇꯣꯝꯕꯅ ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯅꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯅꯪ ꯍꯣ ꯅꯪꯅꯅꯦ ꯀꯩꯁꯥꯝꯄꯥꯠꯁꯤꯗ ꯂꯨꯝꯐꯨ ꯇꯣꯝꯕꯅ ꯃꯃꯤꯡ ꯁꯀꯥ ꯀꯥꯏꯅ ꯆꯠꯂꯁꯨꯅꯦ ꯑꯩꯁꯨ ꯈꯨꯔꯥꯏ ꯃꯥꯏꯀꯩꯗꯗꯤ ꯅꯣꯡꯉꯥꯜꯂꯕꯁꯨ ꯊꯥꯕ ꯂꯩ ꯃꯅꯝꯅꯤꯅ ꯁꯀꯥ ꯀꯥꯏꯅ ꯆꯠꯂꯤꯕꯗꯣ ꯑꯄꯪꯕꯨꯗꯨ ꯀꯦꯔꯦꯛꯁꯤꯗꯤ ꯏꯁ ꯑꯄꯪꯕꯨꯗꯨ ꯀ꯭ꯔꯦ ꯀꯥꯏꯅ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ ꯐꯖꯩ ꯌꯥꯝ ꯐꯖꯔꯦ ꯊꯥꯖꯒꯤ ꯃꯍꯤꯡ ꯍꯦꯡ ꯃꯥꯜꯂꯤ ꯏꯁ ꯊꯥꯖꯩ ꯃꯍꯤꯡ ꯀ ꯍꯥꯏ ꯅꯠꯇꯦ ꯅꯪꯒꯤꯗꯨꯕꯨ ꯊꯕꯥꯇꯣꯟꯒ ꯁꯥꯖꯔꯤꯔꯣ ꯆꯠꯂꯍꯦ ꯅꯪ ꯊꯕꯥꯇꯣꯟꯀꯗꯨꯗꯤ ꯍꯥꯏꯔꯛꯀꯅꯨ ꯅꯨꯄꯥ ꯑꯅꯤꯇ ꯂꯩꯄꯤꯗꯨꯔꯣ ꯐꯔꯕꯅꯤ ꯑꯗꯨ ꯁꯅꯥꯒꯤ ꯇꯥꯡꯕꯟꯗ ꯐꯝꯂꯄꯤ ꯑꯩꯕꯨ ꯅꯨꯃꯤꯠ ꯂꯩꯇꯧꯅ ꯐꯥꯒꯤꯗꯒꯤ ꯊꯥꯡꯒꯤ ꯃꯌꯥ ꯊꯥꯡꯅꯤꯡꯀꯣꯛ ꯆꯥꯔꯛꯀꯅꯤꯀꯣ ꯅꯪ ꯍꯥꯏꯌꯣ ꯌꯥꯝ ꯐꯥꯎꯔꯦꯗ ꯕꯦꯔꯥꯒꯤ ꯕꯣꯝꯒꯤ ꯅꯨꯄꯤꯁꯦ ꯕꯦꯔꯥꯏꯄꯣꯡꯀ ꯍꯥꯏꯌꯦ ꯅꯠꯇꯦ ꯉꯥꯏꯈꯣꯅꯦ ꯑꯩꯁꯦ ꯄꯄꯥꯒꯤ ꯁꯥꯏꯀꯜ ꯑꯃꯒ ꯇꯣꯡꯉ ꯂꯥꯛꯑꯦꯅ ꯎꯁꯤꯠꯇꯤꯔꯕ ꯅꯪꯒꯤꯁꯦ ꯑꯪ ꯇꯥꯃꯣ
ꯑꯗꯨꯗꯒꯤꯗꯤꯅꯦ ꯍꯧꯈꯣꯗꯅ ꯔꯘꯨꯗ ꯊꯧꯔꯤꯅ ꯄꯨꯜꯂꯒꯅꯦ ꯑꯦꯁ ꯄꯤ ꯏꯝꯐꯥꯜꯗ ꯄꯤꯔꯗꯤꯀꯣ ꯅꯪ ꯐꯖꯅꯤ ꯍꯥꯏꯁꯤꯅꯤ ꯅꯪ ꯐꯖꯅꯤ ꯍꯥꯏꯁꯤꯅꯤ ꯅꯪ ꯋꯥꯔꯤꯁꯤꯗꯤ ꯂꯣꯏꯕ ꯇꯥꯔꯦ ꯇꯥꯔꯥꯖꯨ ꯂꯨꯝꯐꯨ ꯇꯣꯝꯕꯕꯨ ꯃꯥꯜꯂꯛꯇꯔꯦ ꯅꯪꯁꯤ ꯌꯦꯡꯉꯒ ꯀꯩ ꯃꯥꯜꯂꯤꯕ ꯀꯩꯁꯥꯝꯄꯥꯠꯀꯤꯅꯦ ꯆꯌꯦꯠꯄ ꯇꯣꯝꯕ ꯅꯥꯎꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯁꯥꯎꯅꯤꯡꯉꯦ ꯑꯗꯣ ꯃꯁꯤꯗꯤ ꯑꯃꯨꯛꯇꯪꯗꯤꯅꯦ ꯑꯅꯤ ꯃꯔꯤꯇꯅꯦ ꯖꯣꯁꯦꯞꯅ ꯆꯥꯕ ꯒꯨꯂꯤꯗꯣ ꯆꯥꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯇꯨ ꯑꯥꯒꯤ ꯗꯣꯛꯇꯔ ꯍꯦꯃꯣꯀꯤ ꯍꯦꯂꯣꯏꯇ ꯂꯥꯌꯦꯡꯊꯣꯛꯑꯣ ꯍꯣ ꯌꯥꯝ ꯍꯩꯄꯥ ꯁꯥꯕꯤꯔꯛꯀꯅꯣ ꯌꯦꯡꯊꯣꯛꯇꯁꯨ ꯌꯥꯅꯤꯌꯦ ꯑꯉꯥꯎꯕꯁꯨ ꯊꯃꯣꯏ ꯄꯥꯜꯂꯦ ꯀꯩꯁꯨ ꯍꯣ ꯑꯇꯣ ꯀꯕꯣꯛꯂꯩ ꯑꯩꯉꯣꯟꯗꯗꯤ ꯈꯟꯅꯕꯗꯤ ꯍꯧꯔꯛꯀꯅꯨ ꯁꯒꯦꯟ ꯕꯕꯨꯠ ꯏꯁ ꯌꯥꯝ ꯐꯖꯔꯦ ꯍꯦ ꯊꯣꯏꯆꯥ ꯃꯥꯟꯕꯤ ꯊꯣꯏꯆꯥ ꯃꯥꯟꯕꯤꯒ ꯍꯥꯏꯌꯦ ꯆꯠꯔꯍꯦ ꯅꯪꯒ ꯃꯥꯟꯅꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯃꯨꯡꯗ ꯆꯪꯉꯒ ꯑꯃꯨꯛꯇ ꯑꯅꯤ ꯌꯦꯡꯉ ꯇꯨꯝꯆꯔꯨꯈꯤꯒꯦ ꯑꯌꯣ ꯃꯩ ꯂꯥꯛꯇꯕꯅꯦ ꯃꯩꯔꯥꯟꯕꯤ ꯑꯃꯝꯕꯁꯨ ꯑꯉꯥꯟꯕꯅꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯄꯤꯔꯣ ꯅꯣꯏ ꯆꯠꯅꯔꯝꯒꯅꯤ ꯁ꯭ꯋꯥꯏꯗꯗꯤ ꯆꯠꯅꯗ꯭ꯔꯦ ꯀꯩꯁꯨ ꯀꯔꯤ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯔꯒ ꯃꯥꯏꯊꯤꯕ ꯄꯤꯁꯤꯒꯦ ꯇꯤꯜꯍꯥꯏ ꯈꯨꯝꯕꯤ ꯂꯝꯖꯥ ꯁꯔꯥꯁꯤꯡꯁꯦ ꯑꯦ ꯂꯥꯜꯍꯧꯕ ꯃꯥꯜꯂꯦꯅ ꯀꯤꯅꯔꯤꯕ ꯑꯩꯁꯦ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯎꯁꯤꯠꯇꯗꯤꯅꯦ ꯑꯩꯈꯣꯏ ꯇꯌꯥꯏ ꯍꯤꯡꯆꯥꯕꯗ ꯇꯥꯛꯑꯒꯅꯦ ꯅꯃꯥꯏꯗꯣ ꯇꯥꯛꯐꯝ ꯇꯥꯅ ꯊꯨꯒꯥꯏꯍꯟꯖꯅꯤ ꯅꯪ ꯅꯣꯏ ꯇꯌꯥꯏꯍꯨ ꯆꯥꯒꯦ ꯍꯥꯏꯔꯦꯕ ꯆꯥꯒꯦ ꯆꯥꯁꯅꯨ ꯑꯩꯈꯣꯏꯗꯤ ꯁꯤꯡꯖꯨ ꯕꯣꯔꯥꯅ ꯍꯥꯎꯔꯕꯗꯣ ꯆꯧꯆꯧ ꯃꯣꯃꯣꯅ ꯑꯣꯏꯅꯝꯃꯕꯗꯣ ꯍꯣ ꯅꯣꯏ ꯂꯩꯀꯥꯏꯗ ꯂꯝ ꯂꯩꯔꯨꯕ ꯑꯩꯈꯣꯏꯁꯦ ꯏꯔꯥꯜ ꯑꯣꯏꯖꯔꯒꯦ ꯆꯠꯂꯒꯦ ꯅꯊꯝꯃꯣꯏꯗꯨꯗ ꯃꯩꯒꯤ ꯆꯤꯡꯗꯧꯅꯅꯦ ꯆꯥꯛꯇꯅ ꯂꯩꯍꯧꯔꯣ ꯂꯩꯄꯤꯍꯧꯔꯣ ꯆꯠꯆꯔꯒꯦ ꯅꯪꯗꯤ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯍꯦ ꯍꯣ ꯎꯖꯅꯤꯡꯕ ꯁꯛꯇꯝꯗꯣ ꯊꯃꯣꯏꯅꯗꯤ ꯀꯧꯍꯧꯔꯤꯌꯦ ꯇꯁ ꯆꯪꯊꯣꯛꯏ ꯆꯪꯊꯣꯛꯏ ꯑꯗꯣ ꯑꯔꯣꯏꯕ ꯑꯣꯏꯅꯀꯣ ꯑꯩꯈꯣꯏ ꯑꯥꯔꯇꯤꯁ ꯑꯅꯤꯃꯛꯇ ꯍꯪꯖꯅꯤꯡꯉꯤꯁꯤ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯣꯃꯤꯛ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯝꯗ ꯄ꯭ꯂꯦꯠꯐꯣꯝꯁꯤꯡꯗ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯔꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯑꯩꯈꯣꯏ ꯀꯣꯃꯤꯛ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯔꯝꯗꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯑꯣꯏꯅꯤꯅ ꯈꯟꯕꯤ ꯀꯔꯤ ꯑꯣꯏꯔꯝꯒꯅꯤ ꯈꯟꯖꯩ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯄꯥꯝꯕꯗꯒꯤ ꯑꯩꯈꯣꯏꯅꯁꯨ ꯃꯗꯨ ꯄꯥꯝꯃꯨꯕꯗꯒꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯈꯪꯕꯤꯔꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯈꯪꯉꯝꯗ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯦ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯕ ꯇꯥꯕꯅꯦ ꯑꯣꯀꯦ ꯃꯌꯥꯝꯕꯨ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯔꯝꯕ ꯇꯥꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯍꯦꯔꯣꯖꯤꯠꯀꯤꯗꯤ ꯀꯔꯤ ꯋꯥꯈꯜ ꯂꯩꯕꯤ ꯀꯔꯤꯒꯨꯝꯕ ꯑꯩ ꯀꯣꯃꯦꯗꯤꯁꯤꯗ ꯂꯥꯝꯗ꯭ꯔꯕ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯥꯔꯠꯀꯤ ꯐꯤꯜꯁꯤꯗ ꯂꯥꯝꯗ ꯇꯥꯔꯒꯗꯤ ꯀꯔꯤꯒ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦ ꯇꯥꯃꯣ ꯑꯩꯁꯦ ꯍꯖꯤꯔꯥ ꯁꯨꯔ ꯍꯤꯡꯉꯝꯗꯧ ꯃꯥꯜꯂꯦ ꯇꯁꯦꯡꯅ ꯍꯥꯏꯖꯔꯒꯗꯤ ꯂꯥꯏꯔꯤꯛ ꯍꯥꯏꯔꯦ ꯐꯖꯅ ꯇꯝꯍꯧꯗ꯭ꯔꯦ ꯑꯗꯒꯤ ꯍꯣꯏ ꯇꯝꯕꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯦꯖꯨꯋꯦꯠꯄꯨꯗꯤ ꯂꯣꯏꯁꯤꯜꯍꯧꯋꯤ ꯑꯗꯨꯏꯁꯨ ꯃꯈꯣꯡ ꯁꯦꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯧꯖꯤꯛ ꯇꯝꯅꯔꯤꯕ ꯑꯗꯨꯒꯤ ꯃꯑꯣꯡ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯑꯗꯒꯤ ꯄꯩꯁꯥ ꯄꯤꯔꯒ ꯊꯕꯛ ꯂꯩꯕꯁꯨ ꯌꯥꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯅ ꯑꯗꯨꯝ ꯉꯝꯅꯕ ꯁꯨꯔꯒ ꯁꯨꯝ ꯇꯧꯔꯒ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯍꯖꯤꯔꯥꯗꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯍꯤꯡꯅꯅꯕ ꯍꯣꯠꯅꯕ ꯉꯝꯅꯕ ꯌꯥꯝ ꯇꯥꯕꯅꯦ ꯀꯔꯤꯒꯨꯝꯕ ꯑꯥꯔꯠꯁꯤꯗ ꯂꯥꯝꯗ ꯇꯥꯔꯒꯗꯤ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯤ ꯐꯤꯜꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯃꯦꯗꯤꯒꯤ ꯐꯤꯜꯁꯤꯗ ꯂꯥꯝꯗꯕ ꯇꯥꯔꯒꯗꯤ ꯉꯝꯅꯕ ꯍꯣꯠꯅꯔꯝꯒꯅꯤ ꯍꯥꯏꯕꯅꯤ ꯌꯥꯝ ꯐꯖꯕ ꯔꯤꯌꯦꯂꯤꯇꯤꯅꯤ ꯅꯛꯅ ꯌꯦꯡꯕ ꯇꯥꯔꯕꯗꯤ ꯄꯨꯟꯁꯤꯁꯤ ट्रेजेडीनी अवाबनी अदुबो लापथोकलगा येंगबा तारगदी मसी कॉमेडीनी नुंगाइबनी हराउबनी हाइबनी अदुना पुंसीसी नंगनसु येंगबा मथौ ताइ अदुगा लापथोकलगासु येंगबा मथौ ताइ हाइबगी मेसेज सि ngasi होइगी नाउबी अमदी हेरोजित की पुंसी अदगी तौगिरबा परफॉर्मेंस तगी अदुम खरा उजबा फंगी ऑन दैट ऑन ngasi गोनदी मनु हुनुगे थरमसे मतांग स्वाइदा लोसिन जरगे अदुगा ngasi की थरमसिदा नाउबी अमदी हेरोजित लेंशन बेरतुना ngasi की थरमसि बथ थवय हापी बगे दमकता नाउबी अमदी हेरोजित बथागा जो फोंदोक चरी अप्रिशिएट योर जॉइनिंग मसीने ngasi की मनु हुनुगे थरम ngasi की एडिशन से क्रम तौबी बगे खद खान बिरप यागनी कोई ईमेल आईडी impacttvnews@gmail.com नत्रगा कोई फेसबुक पेज www.facebook.com/impacttvmanipur दा जॉइन तौबिरगा कमेंट अमदी फीडबैक था बिरप यागनी. With that, this is Raj Ranthom signing out. See you same time next time at prime time. Have a good night.